Hojik Sanabagi Pauda, Malemgi Kwaidagi Chauba Sanabagi Kumhai Olympic Ki Kuntra Humdu Suba Edison Paris Olympics 2024 Leibak Chanigani Pangi Sanaroi Sing na Sarukyaduna Hokre France Ki Konung Paris Mayol the Cheliba River Sienda Malemgi Oina Kwaidagi Chauba Sanabagi Kumhai Singarang Numidang Pungtara Matoitaba Matamda Haudoke Sanabagi Kumhai Si Arang Araki Thoram Kayaga Loina na Malemgi Maming Lairaba Saisakpa Saisakpi Kaya Isai Kaya Kudol Tamduna Haudoke France Ki President Emmanuel Macron yauna leibak kayagi luchingbusinga thauramadu sarukyaki hanaga manadaba mongda leibak ki contingent sing river sin da hi tongduna parade chatki India gi oina badminton superstar PV Sindhu amade table tennis ace Sarat Kamala anina flag bearer oiki Augustara Mathoi fauba chathagadoriba Olympics asida leibak asigi oina sanaroi chamaga tarataret na sarukyari Olympic asida tongan leibak chaniga nipan gi sanaroi lising tara henba na tongan ba masana kuntrani thoida medal chahum kun mapan gi damak athoi hen tan ba haukre games asigi shooting masana da hauzik mixed 10 m air rifle da India gi R Zindal a Babucha amadi e Rivan Sandip Singh oiba jura ani asina sarukyaduna thoi hen tanari 10-meter air pistol men's qualification dana Arjun Singh Chima amadi Sarabjot Singh amasung 10-meter air pistol women's qualification dana Manu Vakar amadi Rijam Sangwana sanagani tennis men's double dana Rohan Bopana amadi N Sriram Balani na makoy match sanagani badminton gi men's single dana Lakshya Sen badminton men's double dana Chirag Sethi amadi Satwis Cyrus Ranki Reddy anina makoy gi lamba singa sanagani